उरखुल कुकी मिलिटेंट सिंग नोंगई कापनबदा नागा विलेज गार्ड की मियोई मरी सोकले उरखुल डिस्ट्रिक्ट ngasi ayuk pung 10 मखाइरोम ताबदा कुकी खुलाई पाइब मिलिटेंट सिंग खुतोकनबदा नागा विलेज गार्ड की मियोई मरी असोकपन नंगले हाइरी रिंगुई विलेज प्रोटेक्शन कमिटी की इन्फॉर्मेशन एंड पब्लिसिटी सेल न थादोरप चेरोल मन हाई सस्पेंशन ऑफ ऑपरेशन सु खुयेक पिनदुन लेरिब कुकी मिलिटेंट सिंगना अफब मखल की खुलाई सिजनदुना नागा विलेज गार्ड सिंग अटैक सथरकिबनी रिंगुइस नागा विलेज ngak seliba volunteer sing the satharkiba attack aduda miyoi mari asokapan nangki kuki khulai paibasingna mafam masida attack satharakpa handakna ahanba natte ahing nungthil naidana nongmai round kaya marum kapsilakibana maram oiraga mafam aduda leiriba nupi angang yauna mafam aduda leiriba singda chauna mi paiba pogalai Matawasumna misham miyam da ngahak laitana attack satharakpagi thong asina Kanglup anigi marakta asubu wathok ama thoglakpa yabagi phibam da leire hairi ing sikna leiramba ringui village amadi akoibagi phibam singda lengaki mari leinaba authority singna matik saba security piduna ngakpi senbibagi thabak paikhat pigadabani hainasu village protection committee gi maikei dagi phongdorkli Irang tholak libasi lengak leheningdaba irang pamba kharagi thoksil oigani khali nung thajinba nauri kapsin badagi tear gas kapnabagi machak oheli manipur da handakta inong nong thokliba irang singasi mahaki lengak leheningdaba irang pamba kharagi thoksil thorang oigani haina thajai senabasing soidana phagani makoigi senfam leiru haina chief minister yumnam khyamchana phongdokre wafam asi naurem lekai community hall da pangthokpa miyam tinba thorum amada chief minister na phongdokhibani langtawal assembly constituency gi kawa naurem lekai nongpok panthoibi mitin sanglen Mafam mangada sakiba water supply amadi community hall sing asi sangaduna miyam da sinaki mahakna makata na haiki miyam gi apambagi matugina lengak ama siamduna tielaba matam khara asida ching amadi tamgi marakta nungsinaba hanjilaknaba khongthang sing paikhat pa haurakpaga khanghoudana trong lawbida thokiba tamtirba thokdok adu lengak asi leheningdabagi mami tai chawkhatba lamdam ama puraknaba honabada ing sikpa mafam ama ohenba haiba sinatana atopa lambi leite thokibra thokdok khudingmak lengak sasan tawriba singdasu nungaitaba phawi miyamna ing sikpa mawongda horakpa ihou singda miyam maraktagi police personnel singda nung amadi nauri na chingba kapsin ba yaurakpana tear gas kaphanabagi machak ama oheli adumakpo mahaki maikei dagidi micham miyam da sokadaba mawong nungairoidaba thabak amata tawdanaba police ta poktak piraga leiribani mahak nai singjamai assembly constituency gi oinadi lambi senggadaba mafam amata leitre Maramaduna MLA Karam Siam amasong mahaki assembly constituency oina lauraga siamba yamba lambi thong khudingmak athuba da siamlagani census ki mangoinana NRC ki matang da seminar pangthoksi haiba chief minister yumnam khyamchan gi wafam taramna oi census ki mangoinana national register of citizens NRC ki matang da seminar pangthoksi haiba chief minister yumnam khyamchan gi wafam taramna oi haina civil society organization taramari gi convener nahakpam santana phongdokre wangwising gi unabada mahakna haiki census ki mamang da natraga matung NRC tawgadabani haibigi matangda mod khenaba kaya marum leiri adu moinamak NRC gi maru oiba pomnamak mayek sengna khangdoknabagi pandamda seminar ama pangthoknabagi wafam pukhalakpa thagatningai ni NRC hana tawgadra natraga tawroidra haibigi matangda sangna yenaduna leiba pamte tanfam masida lengakna constitutional expert sing yauna seminar ama pangthokpagi wafam haudoraklibasi taramna okfam thoi asamdu oikiba phibam yenglaga CSO singna NRC gi matangda tangai fadana maru oibu wafam khara chapchana khangi haina paluduna mahak haiki NRC update tawba matamda mayek sengna khangdokpa ngumgadoribasi miyoi kanglup ahumni ahanba kanglup ki miyoi aduna manipur da pokpa India gi citizen singni anisuba kanglup aduna manipur da pokpa natragasu India gi citizen oiba miyoi singni aduga ahumsuba kanglup aduna kumja lising ama chamapan yankai mathoigi matung tarakpada state asid changlaktuna khunda khiba foreigner singni mahna makata na hai NRC update tawbagi tangai fadaba pumnamak lengak na mayek sengna khangle luribu wafam de masak khangdoklaba foreigner sing kari tawgadagi haibadugi matangdani mapan leibakdagi ayaba yaudana changlakiba mitopsing matau karamna halankigadagi amasung lengak na hiramasigi matangda kari karamba legal provision sing laukatlabagi haibadu chapchana khangba ngamdri asamda chathakiba NRC gi thabak thauram sing mapung phana yengsinbaga loinana matau karamna foreigner masak khangdoklaga makha taba kari thabak paikhatbagi haibadu kopna yengsinbagi tangai fadaba lei haina sumhakna phongdokhi Onba Manipur Newspin haiba Facebook page singasina irang thogan kibani kokomina handakta wahang taruk yawa cherol ama pisina besin kiba miyam gi relida akai atoi thogan kiba amasung irang thogan kibadu awonba Manipur amasung Newspin haina mingthonba Facebook page ani khakna thogan kibani haina kokomi gi wangang loi
नाकपम शांतना पाउमिसिंग फोंदोखरे महांगना हाइकी सोशल मीडिया की प्लेटफॉर्म लाना सिजनदुना कोको मीबु मियामदा लाना उहनबा अमसुंग इरांग थोगन खिबगिदमक हारिबा फेसबुक पेज अनि असिगी मथक्ता लोगी ओइबा थबक पाइकट पिनबा मणिपुर पुलिस दा वाकटख्रे हौजिक फावदा पुलिस की माइकैदगी मियोई कया फागलबगे हाइबदी चपचाना खंगद्री मियोई खरना कोकोमी लोटख्रे कोकोमी सेल चारे हाइबन चिंगबा मराल सिरखिबगी चप चाब खुदम चांगदम मियाम द पियो मधु पीब ngamdragadi हारिबा मियोई नत्रगा कांगबु अदु मियाम खंगना मरु फुक्तोकलगा हुंदोक मिनबा अमा चंगी मखोय असिना इरमदम असिबु कांगखोंग चाहिनबदा चाउन मतेंग पांगसिनबदा नतना मियामगी अचुंबा इहोबो नाथैनबु होनबदा चाउन मतेंग पांगसिली मांगना मखा ताना हाई लमदम असिदा थोकलबि इहो असिदा मीडिया सारगा ब्लॉगर कया अमसु यावसिले हाइबसि खंगले संगसिलिबि इहो असिगे अचुंबा अदु खंगदना मदुदा मखोयगी अनिंगबा मोड पीबना इहो असिबु अरानबा लंबीदा लमजिन खिनबगी थोंग अमसु मियामदा उहले मसिगी थोंग असिलेपो लाखिबा मे अहुमदा पांगथोकदोरिबा पब्लिक कन्वेंशन दा क्लब ऑर्गेनाइजेशन सिंगना मखोई मखोई की मोट थंबियो हाइकी।